ꯃꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯃꯥꯛꯁꯨꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯗ ꯑꯩꯈꯣꯏꯅ ꯖꯒꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯔꯐꯣꯔꯝ ꯇꯧꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯦ ꯀꯕꯨꯏꯗ ꯑꯣꯖꯥ ꯑꯪꯍꯥꯂꯨꯅ ꯇꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯖꯥꯅꯦ ꯀꯕꯨꯏꯒꯤ ꯑꯗꯨꯅ ꯇꯝꯕꯤꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯥꯅ ꯀꯝꯄꯣꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯥꯗꯣꯏꯅꯤ ꯑꯗꯨ ꯑꯩ ꯐꯨꯜꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯍꯥꯄꯛꯅꯕ ꯍꯥꯄꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯈꯪꯍꯜꯂꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯥꯍꯜꯂꯣ ꯇꯥꯗꯕꯁꯨ ꯅꯨꯡꯁꯤꯕꯁꯦ ꯑꯩꯍꯥꯛꯀꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯥꯔꯤꯕ ꯖꯒꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯍꯥꯏꯗꯤ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯅꯨꯃꯤꯠꯇ ꯗꯦꯠ 30ꯒ 31st ꯇꯧꯒꯗꯕꯀꯣ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯁꯥꯒꯗꯕ ꯖꯒꯣꯏ 31st ꯁꯤꯗꯩꯁꯤꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯖꯒꯣꯏꯁꯦ ꯑꯃꯨꯛꯀ ꯄꯔꯐꯣꯔꯝ ꯇꯧꯖꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ JNMDAꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯗꯦꯠ 30 ꯅꯠꯇ꯭ꯔꯒ 31st ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯖꯒꯣꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯔꯦꯟ ꯇꯧꯗꯣꯏꯁꯦ ꯆꯪꯉꯁꯤ ꯋꯥꯎ ꯑꯩꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯂꯞ ꯂꯩꯔꯣ ꯐꯖꯋꯥꯏ ꯉꯁꯤꯒꯤꯗꯤ ꯀꯕꯨꯏ ꯅꯨꯄꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯂꯥꯏꯚ ꯅꯠꯇꯦ ꯕ꯭ꯂꯣꯛꯅꯤ ꯕ꯭ꯂꯣꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯋꯥꯠꯂꯤ ꯂꯣꯏ ꯇꯧꯗꯣꯔꯦ ꯈꯤꯇꯪ ꯋꯥꯠꯂꯤ ꯔꯦꯗꯤꯗ ꯂꯩꯔꯦ
이 고마운 거야, 그죠? Đây thì chụp bằng bộ cái gì? Ôi điều 고마워, 그죠?